Moreh Da Irang Thoklure Manipur police officer ama nongmaina kaptuna hatkiba case ka mari lainana NIA na lokalakpa case amada faraba Thangmilen Meitei gi imung manungda ground report ki saman piba lakpa NIA gi team changba yaro haina Kuki singna irang horakre NIA gi team maduna police ka loinana changchinbada Thangmilen Meitei gi imung gi mioi amata Lairamba Thengnakide Yumadugi Thong Lolaga Lairamki team maduna thong aduda saman adu thachilamlaga photo lauraga hankre Manipurda hojik tholiba hana sunabagi thogdo asi terrorism ga mari leinade Kanglup ki irangni Kanglup ani yasinnadrabadi lengak semba wagani Amit Shah Kanglup ani yasinaba puraktuna Manipurda ingtappa fibam hanjilaktri bamakhaidi lengak semba wana thokani haina Union Home Minister Amit Shah na phongdokre Times of India da piba interview amada Union Home Minister Amit Shah na hai Myanmar ga lona bangam khai paring mapung fana sambal kha bangamdri maduna maram oiraga Myanmar da charang na ba fibam hek thokpaga leiba adugi mioi kaya ngam khai lansilak pathengnei Madugi sumathakta Meitei singda kota pibaga mari leinaba court ki order ama thorakpadagi khanghaudana Kanglup ani gi marakta umkhanarakhibani Manipurda Kanglup masal hana sunabagi thodok sing mamangda su kayarak thokpa leikre matamduda waroshin puraknaba honabada chahi ahum mari hena changba yawki Hojikti Manipurda Kanglup ki umkhatnaba leire haiba taraga su hana sunabagi thodok thokpagi chang hantarakle Adum oinamak Meitei Amadi Kuki fruit ki marakta yasinaba purakpa ngamdri athuba matamda nakal ani yasinaba puraknabagi pandamda Kanglup ani gi luchingba sing tongan tongana unaduna wari sanare Political ki thakta akhanaba thawrang lawkhaliba maramna thuba matamda waroshin ama soidina puraklagani haibigi thajaba lei hainasu Union Home Minister na phongdoki kumja 2019 na pangthokadariba Lok Sabha mikhal mamangda delimitation ki thabak thoram sing mapung fana loishinba ngamgadra haina hangba wahang amagi paukhumda mahakna hai nupi singda reservation pibagi wafam lekhai taraga kumja 2029 da sungsoi soidina mikhal pangthoknaba thawrang lawkhatkani achumba mawngda paikhatkadaba thawrang oibana maikei amatana complaint tawrakani haibigi thajaba leite ngamkhai wangmadagi mitop kaya aranba mawngda changsilakpagi matangda hangthiba wahang amagi paukhumda minister na hai leingangna michang mikhai naiba thawrang lawkhale haina maikei kayadagi maral sirakpa leikhi oida wafamda yumfam oiraga maral kaya sirakhiba tarabasu chingnaba leitana achumba thawrang pumnamak paikhatkani ngamkhai wangbadagi lona changlakhiba mioi sing India thadokuna chatkhiba tabani leiba asibu dharmasala ama oina lawba chumde kanagumba India da changlakke hairabadi Embassy ki kuthangda visa lawraga changlakpa yagani leiba ki security chawna akaiba lakadaba maramna aranba mawngda mitop changlakpa mapung fana thingnaba honagani hainasu mangna phongdoki mayai kaba drug na khunaida pirakliba chaitheng lakshinaba kari karama thawrang lawkhatlabage haina hangkiba wahang amagi paukhumda minister na hai singnaba ama lakpa matamda mayoknaba tarabadi matik chaba infrastructure leibata ngai fadei national ki thakta state amadi center ki marakta amasung district ki thakta akhanaba thawrang sing lawkhatuna ngamkhai wangmadagi lona pusilakpa mayai kaba drug sing mapung fana thingnaba honari West Bengal amadi Kerala natana state pumnamakta narcotic control wing hangdokpagal doinana numit khudingi drug fabagi thabak paikhali Lona drug pusilakpa amadi lalonbada chenaba mioi sing chairak pinaba leiba asigi matik chaba lo kaya marum lei lakadoriba tha manga taruki manungda drug pusilakpa amasung lalonba sing mapung fana laksin bangam lagani haibigi thajaba lei haiki Supreme Court na Wakaf law gi matangda chumba well pirakani haibigi thajaba leibra haina hangkiba wahang amagi paukhumda Union Home Minister na hai Constitution ki matungina chumba well piba haibasi court ki tangai fadraba thodangni court na pirakpa well da kanagumba mioi natraga mioi kanglup amatagi puning soan batawroi haibigi thajaba lei haina Amit Shah na phongdoki Prime Minister Narendra Modi na ahumlak suba oina leingak pairakpa matamda kanagumba kharana ithil pirakpadagi Caste census pangthokpa yauna maruiba thawrang khara lawkhatnaba waref lawki haibasi chumbra haina hangkiba wang amagi paukhumda mangna hai Prime Minister Narendra Modi na luchingba leingakna kanglup furuf naidana leibak asida leiriba mipum khudingmaki yaifanaba thawrang lawkhatuna lakli kanagumbana ithil pirakpada kok nonbagi wafam leite BJP gi anoba president khanbagi matangda hangkiba wahang amagi paukhumda mangna hai athuba matamda president khanbagi mikhan pangthoktuna khwaidagi matik chaba mioi amabu president oihanaba thawrang lawkhalagani haiki ansamna wakat khre India amadi Myanmar gi lona bangam khaida sambal khab gi thabak khudakta lefanaba All Naga Student Association Manipur Ansamna United Nations gi Secretary General Unrepresented Nation and People's Organization India gi Prime Minister Home Minister amadi External Affairs Minister da aiba chero thaduna wakat khre Malem gi lanjaw naksilakle Malem da ahum suba lanjaw thorakpa yai haina Russia gi President Vladimir Putin na phongdokre Saint Petersburg ta pangthokpa thoram amada wangang bada mahang hai Hauji Russia amasung Ukraine gi marakta lan soknari Israel amadi Iran gi marakta su afaba makhal gi khulai sujinaduna lan soknari oirakliba fibam masinung nangba pukningai ni Russia na marum mapang oiba leibak singa khusamnaduna military amadi technical gi lamda mateng pangnaduna afaba makhal gi khulai kaya puthokpaga loinana matik chaba military personnel sing semgatnaba honari haidi Hezbollah gi infrastructure da Israel na misal kapsilakre Israel na kha thangba
Lebanongi Nakora City da laiba Hezbollahgi infrastructure da misal kapsinduna attack chatharakre. Israeli Foreign Minister oina Lebanongi khulai paiba lufama oiriba Hezbollahbu Iran Israelgi landa khuthingjilaktanaba akanba wafam thamkhraba matungda ngasi ayu Israelgi Navy na Hezbollahgi maroiba infrastructure singda misal kapsinduna attack chathakhibani haina Israeli Foreign Minister gi statement amana phongdoki misal kapsinduna attack chathabagi thawdo aduda Hezbollahgi maroiba mafam ama amangata thokiba tarabasu miyoi kaya yamna sikhrbagi haibagi matangdadi chapchaba wafam amata phongdorak CRPF amasung BSF na chingkhongda laiba lawfam sing lawu singu tawba yanaba ngak selagani Bangladesh ka tainariba West Bengal amasung Pakistan ka tainariba Punjab ki border village talariba lawfam sing security na ngak selaga law ubagum state asigi oina su chingkhong singya da lariba lawfam sing CRPF amasung BSF na ngak senduna lawu singu gi thabak paikat pahuragani loinina security agency ani asigi maikidagi masigi mathau taba thabak sing paikat pahukre hairi pausina makha tana haribana Bishnupur district ki Lower Canal da Fobala dagi laumi ama lawsuduna leiringa da Kuki militant sing na nongmaina kaptuna sowan kiba thawdo adugi matangda central government na hariba khongthang sing asi paikhalakibani thawdo aduga mari leinana security force amasung Kuki militant sing ga khuthoknabagi thawdokta crossfire da Churchandpur dagi nupi amasu sikhibani senior official amana phongdokhibada sarkar na paikhalakliba khongthang asigi matung ina laumi sing law unariba chingkhong chingyagi karam jaga sing sensitive oibage haibadu identify tawre makha tana nakalani gi marakta class thoktanaba Beligi area sing the Lomi sing amasung security force sing puna thabak tawminaba hore hariba chingkhong chingya da leriba lawfam sing asi ningthina law uba yanabagi damag ngak senaba CRPF ki kangbu sing da khangan khrei Bishnupur district ta thokiba thawdo aduga mari leinana police na liba khongtang asigi matung ina lawmi sing law unariba chingkhong chingya gi karam jaga sing sensitive oibage haibadu identify tawre makha tana nakalani gi marakta class thoktanaba Beligi area sing the Lomi sing amasung security force sing puna thabak tawminaba hore hariba chingkhong chingya da leriba lawfam sing asi ningthina law uba yanabagi damag ngak senaba CRPF ki kangbu sing da khangan khrei Bishnupur district ta thokiba thawdo aduga mari leinana police na thijinbagi thabak chathaba hore thawdo aduda chenariba sing gi mathakta thubada ain gi oiba thabak sing lokhatuna justice purakna bahonari haina phongdoki panba yabadi phubala thawdo asigi mangoina na Imphal East ki Laitan Pokpi area da su Meitei sing na law khoiba Changlubada Kuki singna athingba pirakpagi thawdok leikrabani Agriculture Department gi official amana phongdokhibada Kharif season asi June dagi October faubani Kanglupki irang asina maram oiraga haukiba chahi ani rongi matam asi ching amasung tamgi mafam kayada farmer activity kaya asi pangthokpa ngamdana lakhibani adubu irang khara fagalakpadagi lawu singugi activity khara paikhatpa horakpada chayetnaba tholakpa kaya asina maram oiraga season asida mahai marong kaya ningthina lokpa ngamloidra haibagi akibadu lei maram aduna sarkar gi maikaidagi lawmi sing ningthina ngak senduna pokthok marang kaina hotnaba mathau tai haina phongdorakli hoi khohing haukif ki misi judicial inquiry tawgadabni haina governor da memorandum pisinkrei haukiba June 18 sagol sanumita Churchandpur district ki Lanching Manbida security force ka Kuki khulai paiba singa khuthoknabagi thawdokta haidorakpa nongmai maruna panbadagi leikidrabi Hoi Kolhing haukif ki misibu Indigenous Travel Leaders Forum ITLF na judicial inquiry taw na badavi tawrakpaga loinana miyat adugi mayokta ITLF amadi kotuna Churchandpur amadi Kangpokpi district ta kaukiba indefinite shutdown gi khongjang asi su changsili khongjang manungda ngarang ITLF na DC Churchandpur gi khutangda Manipur gi governor da memorandum ama pisin ki baga loinana investigation chathanaba amadi judicial inquiry tawnaba taksin ki hairi Committee on Tribal Unity Court to give me Makada Ngarang Tilpung Amataba Matam Dagi Chataki Basa Down Manung the business establishment educational institution sing Amadi private office sing Tonglon ki National Highway 2 the Gari Sing Chen Bating ki Adum Oinama emergency ki Oiba Gari Sing di Komtoki Kangpupi district headquarters Amadi Gamgi Faida ko to Gitomi sing na Lambi the talk to Nasa Down Mapung Fana Sogat ki na Iran gi nuclear site attack Thoklure Russia gi scientist sing ko Thoklure Iran amasung Israel anigi marakta hojik soknariba kanbalano si hena pakthok chawthoraktuna Third World War tholakadra haina malemgi luchingo singna masigi akiba adu mayokna ba hore Israel amasung Iran anigi lano sida malemgi superpower oriba Russia China amasung America na nakal nama da fong na tongsinbagi fibam lakpa tarabadi Third World War asi thoklakpa yabagi akiba leiri Iran Israel lana sibu yamna kupna monitor tawriba Russia gi president Vladimir Putin da lana si henna pakthok chawthoraktuna Third World War tholakpa yabra hain hangbada madugi nungnang badu luchingba asina phongdokhibaga loinana global conflict risks asi leftna hengalakli masigi oina hojik Ukraine ga akanba lan soknari nakal amarom da Iran amasung Israel anigi marakta akanba lan thengnari Iran da nuclear facilities sing development kaya tawrakhiba asigi matangna nungnang ba phongdokladuna mahangna makhatana Phongdokhibada hauji Russia gi specialist ani Tehran gi dama nuclear reactor ani sari
aduna lan asi henna pakthok chauthoroktanaba madugi solution ama thiri Russiana marup mapang oina chatminariba leibak singda military amasung technical cooperation asi expand tawnaba thorang tawri masida punna khulai puthokminaba amasung military personnel sing amasung training piminnabagi wafam yauri Moscow gi maikaidagi masagi leriba armed force sing asi khwaidagi nauba khulai amasung technology sing sizinaduna modernize tawnaba honari masiga loinana Russia na maru mapang oiriba leibak singda military technical cooperation hengal hannabagi wafam su leiri hariba leibak sing asida equipment amasung weapons sing supply tawba amasung modernization tawbaga loinana punna development amasung personal training sing piminari loinana maru mapang oiriba leibak sing asigi marakta lalon itiki thamliba athingba kaya asi lokthokna trade and economy hena fagadhanaba honari hari Amarom de Iran amasung Israel anigi marakta soknariba lana sigi manung chana Israel na ngasi ayukta Iran da lariba Infahan nuclear site ta air strike chathakre Irani maikaidagi su yamlaba misal sing Israel da kapsenuna attack tawkre US na Israel na chathariba thawong sing asida mateng pangsinba tarabadi mipung khudingmaki oina hena khudongthiba fibam mayoknagani haina Iran gi foreign minister Abbas Agassi na phongdokre maraksida Israel gi maikaidagi phongdokhibada Israel na chathakiba attack aduda Islamic Revolutionary Guard Corps gi Benham Sariari ngarang numidang Tehran da chathakiba air strike ta laikhridre hariba commander si Iranian regime dagi Middle East lariba Islamic terrorist sing da khulai supply tawi hari maru oina Iran na back tawba Hezbollah Hamas Yemen gi Houthi rebel sing da Israel da attack tawnaba missile amasung rocket supply tawi hari Israel na Iran gi nuclear plant da attack chathakiba sina Russia da hena mi paiba ma pokhale masina maram oiraga Iran da leiramba Russia gi scientist ani kauthokre Israel gi maikaidagidi Iran gi Supreme Commander asi mafam chingthudriba fawada amasung nuclear site sing asi mapung fana manghandriba fawa attack chathakigani haidi editorial kalamo kangla pawdagi lakhocherke Kuki na Meitei lomida nongmai kapa ngamliba CPR lengang na thoan bani haukiba chahi 2023 gi May 3 dagi illegal immigrant chin Kuki jo narco terrorist na Manipur miyang gi mathakta khanghaudana landarak Meitei singda tamnana nongmai chindol onsenduna war crimes atharakiba du haujik fawa waroisin propangamdri Miraibang macha narco terrorist na Meitei singda paktang miya chatharakiba du dagi Meitei singna masagi punsi amadi apunbagi saktam ngakchana bahonarakiba dagi nakalani gi marakta khulai gi mungna bathoktuna angam tanabagi loikham naidaba wathok thoklaktuna central government chief minister N Birembu same gi post ki resign tawhanki masigi manung Manipur legislative assembly animated suspension thamduna wathok asigi waroisin pragnaba center state asida hakthengna lengaklon gi chukli paisilakadawba tha mari mapung fazilakadawba fawba waroisin prokpa ngamdaba haibasi laibak thibani popular government na illegal immigrant lamhen tuhenba singi waroisin prokpa ngamdre haiduna central government na PR thamjiduna waroisin purakna bahonariba sida waroisin prokpa ngamdabagi fibam ase angakpa poi isam samna hairabada PR lengak leibagi wahan thok leitre illegal immigrant chin Kuki jo narco terrorist singi makuta PR lengak maya yaudraba kaiga pangkhaknare lengak na miyamgi hingbagi hak ngak senba ngamdre miyamna PR lengak ta thajaba leitre miyamna PR lengak ki mahut popular government oina thambina ba maike kya dagi leptana kholauna nile lamdam asigi miyam maru oina Meitei sing national highway da chatpa yaroi haina thingba pibada PR lengak na kari tawba ngamdre Meitei singi chingkhong chingya da leiba lofam sing da lo uba changbada Kuki singna athingba pibada security force na yengduna leibagi wathok leiringai gi cherakta ngarang sagol sen numita Meitei singna masagi lofam da thabak suringai da Kuki khulai paiba singna nongmai kapsilakpada Meitei lomi ama nongmai na panbadagi sining chitta hingaure thawdo adu Moirang police station gi manung chanba Fubala wang laikai ganakna leiba high canal manakta leiba lokol da thokhibani security gi mingeng oibada natana nungthil pobop da Kuki terrorist singna lobukta lo Suduna leiba and biren humfu kauba ama nongmaina kablak khiba mafam aduga iraf lapna dana mathau tawriba security force in nongmai kabliba sing aduda khut hanba amadi fana bahonna bagi mahut law suriba sing da chen khinaba oina law khong khiba adugi maram kari leibagi no haibasini adubu huran ba matung mairing bagi mawong da thengna nongmai kaplam khiba Kuki terrorist singi khongul likhiba security force singa nagalani gi marakta khuthokna bani haiba thodokta Kuki nupi ama sikhiba do Kuki singi nongmai maru oina Panbadagi natraga security force ki maruna panbadagi sikhibra haiba chapchana khangba ngamdrabasu thokiba thodok sing adugi matangda indigenous tribal leaders forum ITLF na indefinite shutdown khudakta lauthokiba se achauba singna ba mani lawi ITLF na thodo adu buffer zone lansilakibadagi thokibani central government na tribal singi punsi amasung territory ngak sengadabani buffer zone ballot tawbagi independent investigation chathagadabani haiba demanda shutdown lauthokiba se makhoi gi maral kupsin na bahona duna PR lenga ki mathakta
ꯃꯔꯥꯜ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯄꯪꯊꯕꯒꯤ ꯃꯍꯨꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯅ ꯂꯩꯉꯥꯛꯀꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯄꯤꯑꯥꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥ ꯃꯤꯇꯩꯁꯤꯡꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯐꯥꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯒ ꯅꯥꯀꯜ ꯅꯥꯝꯃ ꯐ꯭ꯔꯤ ꯊꯥꯕꯒꯤ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯤꯕ ꯃꯈꯩ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫